Wisdom Foundation Khangabok ki Inter-House Science Seminar pangthokkhre. Thoubal District ki Khangabok ta leiba Wisdom Foundation School gi Inter-House Science Seminar ngasi school asida pangthokkhre. Science Seminar adu haudokpagi thoramda JEO John 3 Thoubal Arambam Anil Kumar MES na athoiba mithunglen. Wisdom Foundation ki founder principal L Suvana Thoramapu aduga Modern College Imphal gi thabaktagi potharaba Associate Professor Dr. L Ibungohol amasung CDO Thaubalgi OC K Nitaranjanna akhanaba mithunglen sing oina saruk yaki. Inter-House Science Seminar adu Class 5 tagi Class 7 faubagi Junior Category gida Rainwater Harvesting aduga Class 8 tagi Class 10 faubagi Senior Category da Climate Change a Global Challenge haiba topic sing asida House mari thokna khaidoktuna punna mahairoi kuntra marina saruk yaduna pangthokhi. Thauramgi athoiba mithungi warolda JEO Anil Kumar na phongdokhibada Wisdom Foundation gi school gi co-curriculum activity singi manungda ama oihanduna pangthokliba aikhoigi akoibagi saktam kanbada mateng oigadaba science seminar asisu mahairoi singda yamna maru oiba amani. Mahairoi sing talent yamna fazana performance pi haina apenba phongdokladuna higher class khaktagi pangthokpa natana lower class ki mahairoi singisu yauhanningbagi apamba wafam thamki. Masina mahairoi singi academic career sembada yamna chauna mateng pangani haiki. School gi tongan ba thoram singda amadi ngasigi seminar gi makok mathang takraba mahairoi singda ngasigi mitunglen singna certificate amadi achamba khudol sing yenthokhi. School adugi mahairoi singna tongan ba folk dance amadi cultural dance kayasu miyamda utkhi.